ꯈꯖꯤꯛ ꯂꯩꯊꯔꯛꯄ ꯃꯥꯂꯪꯗ ꯍꯨꯝꯂꯤꯕ ꯃꯥꯂꯪꯅ ꯃꯅꯤꯡ ꯇꯝꯅ ꯍꯨꯝꯂꯛꯄ ꯃꯇꯝ ꯑꯣꯏꯔꯔꯦ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯗꯒꯤ ꯊꯣꯛꯂꯛꯄꯗꯣ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠꯅ ꯌꯩꯕꯒ ꯉꯁꯥꯏ ꯈꯔ ꯀꯞꯂꯨꯕꯒ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯀꯣꯛ ꯆꯤꯛꯏ ꯍꯥꯏꯗꯨꯅ ꯍꯤꯞꯊꯩ ꯑꯗꯨꯕꯨ ꯃꯇꯧ ꯑꯁꯤ ꯇꯣꯏꯃꯜꯂꯕꯗ ꯂꯤꯛꯂꯥꯏꯗꯤ ꯃꯤꯄꯥꯏꯔꯣꯏꯒꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯤꯄꯥꯏꯕꯗꯣ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗ ꯂꯤꯛꯂꯥꯏ ꯃꯁꯥꯗꯨ ꯂꯩꯇꯥꯖꯕ ꯉꯝꯖꯗꯦ ꯅꯝꯗꯅ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯏꯁꯤꯡ ꯑꯁꯥꯕꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯊꯣꯛꯄꯤ ꯂꯤꯛꯂꯥꯏꯅ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯏꯁꯤꯡ ꯑꯗꯨ ꯂꯤꯛꯂꯥꯏꯅ ꯄꯨꯔꯛꯇꯨꯅ ꯊꯛꯆꯤꯜꯂꯤ ꯂꯤꯛꯂꯥꯏ ꯆꯥꯛꯂꯨꯛ ꯁꯦꯝꯗꯨꯅ ꯃꯖꯥꯏꯕꯤ ꯑꯃꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ ꯇꯥꯏꯕꯪꯈꯣꯝꯕꯤ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ ꯍꯥꯏꯗꯅ ꯍꯧꯒꯠꯂꯔꯣꯏ ꯆꯥꯛꯇꯨ ꯁꯦꯝꯂꯨꯔꯅꯨ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤꯗꯃꯛ ꯋꯥꯖꯕꯤ ꯃꯥꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯅꯤ ꯃꯀꯣꯛꯇꯨ ꯆꯤꯛꯂꯦ ꯍꯥꯏꯗꯨꯅ ꯍꯤꯞꯊꯈ꯭ꯔꯕꯅꯤ ꯇꯥꯏꯕꯪꯈꯣꯝꯕꯤ ꯍꯤꯞꯂꯤꯕꯤ ꯃꯖꯥꯏꯕꯤ ꯑꯃꯕꯨ ꯇꯞꯅ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯖꯥꯏꯕꯤ ꯑꯃ ꯆꯥꯛꯁꯤ ꯈꯔ ꯆꯥꯁꯤꯟꯅꯕ ꯇꯧꯁꯤ ꯑꯩ ꯌꯦꯡꯖꯔꯒꯦ ꯇꯥꯏꯕꯪꯈꯣꯝꯕꯤ ꯏꯇꯞ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯅꯥꯁꯣꯟꯅꯅ ꯍꯥꯏꯔꯛꯏ ꯂꯤꯛꯂꯥꯏ ꯑꯩ ꯆꯥꯔꯔꯣꯏꯒꯦ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ ꯍꯣꯔꯦꯟ ꯂꯥꯝꯂꯛꯂꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯆꯥꯒꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯗꯨꯝ ꯍꯤꯞꯊꯈꯤꯕꯗꯒꯤ ꯇꯨꯝꯈ꯭ꯔꯅꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯇꯨꯝꯂꯕꯗꯤ ꯍꯛꯆꯥꯡꯗꯨ ꯁꯣꯛꯀꯅꯤ ꯃꯖꯥꯏꯕꯤ ꯑꯃ ꯈꯖꯤꯛꯇꯤ ꯆꯥꯁꯤꯟꯅꯕ ꯇꯧꯁꯤ ꯌꯥꯝꯗ꯭ꯔꯁꯨ ꯇꯥꯏꯕꯪꯈꯣꯝꯕꯤ ꯂꯤꯛꯂꯥꯏꯒꯤ ꯃꯇꯧꯗ ꯂꯤꯛꯂꯥꯏꯕꯨ ꯅꯨꯡꯁꯤꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯗꯨꯅ ꯀꯧꯖꯔꯛꯏ ꯂꯤꯛꯂꯥꯏ ꯃꯥꯒꯤ ꯃꯖꯥꯏꯕꯤ ꯑꯃꯒꯤ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯀꯧꯔꯛꯄ ꯃꯇꯧ ꯑꯗꯨꯗ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯃꯔꯩ ꯂꯠꯂꯤ ꯃꯖꯥꯏꯕꯤ ꯑꯃ ꯑꯩꯅꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤ ꯉꯥꯛꯇꯪ ꯍꯤꯞꯀꯦ ꯑꯗꯨꯒ ꯑꯩ ꯁꯣꯏꯗꯅ ꯆꯥꯒꯦ ꯂꯤꯛꯂꯥꯏ ꯆꯥꯛꯂꯨꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯖꯥꯏꯕꯤ ꯑꯃꯗ ꯑꯣꯟꯁꯤꯟ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯃꯖꯥꯏꯕꯤ ꯑꯃꯅ ꯆꯥꯔꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯕꯨ ꯈꯪꯍꯟꯕꯤꯔꯛꯎꯀꯣ ꯑꯩ ꯁꯦꯕꯥ ꯐꯪꯖꯒꯦ ꯃꯖꯥꯏꯕꯨꯡꯉꯣꯁꯨ ꯆꯠꯊꯣꯛꯈꯤꯕꯗꯣ ꯍꯜꯂꯛꯇ꯭ꯔꯤ ꯑꯗꯨ ꯃꯖꯥꯏꯕꯤ ꯑꯃ ꯑꯩ ꯃꯄꯥꯟꯗ ꯂꯩꯒꯦ ꯉꯥꯛꯇꯪ ꯄꯣꯊꯥꯕꯤꯔꯣ ꯑꯩꯁꯨ ꯁꯣꯝꯗ ꯃꯌꯥꯝ ꯇꯧꯔꯤꯁꯦ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯌꯦꯡꯖꯔꯨꯈꯤꯒꯦ ꯂꯤꯛꯂꯥꯏ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯍꯤꯞꯂꯤꯕ ꯐꯝ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯂꯤꯛꯂꯥꯏꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯥꯒꯤ ꯃꯖꯥꯏꯕꯤ ꯑꯃꯕꯨ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏ ꯃꯥꯏꯊꯣꯡꯗ ꯇꯝꯂꯝꯕ ꯃꯤꯅꯣꯛ ꯑꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯃꯥ ꯃꯤ ꯄꯥꯏꯔꯛꯏ ꯃꯥꯒꯤ ꯃꯖꯥꯏꯕꯤ ꯑꯃꯒꯤ ꯍꯟꯗꯛ ꯇꯣꯏꯅ ꯃꯀꯣꯛ ꯆꯤꯛꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯨꯏꯁꯤꯜꯂꯛꯂꯕꯅꯤ ꯃꯖꯥꯏꯕꯤ ꯑꯃꯅ ꯀꯣꯛ ꯆꯤꯛꯏ ꯍꯥꯏꯗꯨꯅ ꯃꯣꯏꯔꯥꯡꯒꯤ ꯏꯟꯗꯣꯟꯗ ꯍꯤꯗꯥꯛ ꯁꯦꯝꯍꯟꯗꯨꯅ ꯄꯤꯊꯛꯏ ꯑꯗꯨꯕꯨ ꯐꯔꯛꯄ ꯀꯧꯕꯗꯤ ꯅꯥꯏꯗꯦ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄ ꯃꯥꯟꯕ ꯃꯇꯧ ꯑꯁꯤꯗ ꯃꯥ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯒꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯋꯥꯈꯜꯗ ꯆꯤꯡꯅꯔꯕꯅ ꯐꯨꯟꯒꯠꯂꯛꯂꯤꯕ ꯃꯁꯥꯗꯣ ꯐꯥꯊꯕ ꯉꯝꯗ ꯄꯤꯁꯨꯝꯗ ꯁꯨꯏ ꯆꯥꯛꯈꯨꯝꯂꯣꯝꯗ ꯊꯨꯅ ꯆꯪꯂꯛꯏ ꯊꯥꯕꯜꯂꯩꯕꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯀꯣꯏꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯎꯗꯦ ꯆꯥꯛꯌꯣꯝ ꯁꯦꯝꯅꯕ ꯂꯥ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟ ꯊꯥꯕꯜꯂꯩꯕꯨ ꯍꯪꯉꯤ ꯀꯩꯊꯦꯜ ꯀꯥꯈꯤ ꯏꯕꯦꯝꯃ ꯇꯣꯝꯕꯤꯅꯥꯎꯒ ꯃꯈꯣꯏ ꯑꯅꯤ ꯍꯟꯕꯨꯗꯤ ꯍꯜꯂꯛꯂꯅꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯊꯥꯕꯜꯂꯩꯒꯤ ꯀꯥ ꯑꯗꯨꯝꯗ ꯂꯥꯛꯇꯨꯅ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯉꯤ ꯃꯅꯨꯡ ꯆꯪꯗꯨꯅ ꯋꯥꯈꯜꯅ ꯈꯜꯂꯤꯕ ꯑꯗꯨ ꯀꯥꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯎꯄꯨ ꯃꯅꯨꯡ ꯀꯥꯡꯈ ꯂꯨꯈꯥ ꯀꯥꯆꯤꯟ ꯀꯣꯌꯥ ꯃꯔꯨꯝ ꯅꯥꯔꯨꯝ ꯌꯦꯡꯗꯨꯅ ꯊꯤꯔꯤ ꯑꯗꯨꯕꯨ ꯂꯩꯕ ꯎꯗꯦ ꯂꯤꯛꯂꯥꯏ ꯄꯤꯁꯨꯝꯗꯨ ꯁꯨꯛꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯤꯠꯐꯝ ꯑꯗꯨ ꯈꯖꯤꯛ ꯊꯩꯗꯨꯅ ꯊꯣꯡꯖꯤꯜꯒꯤ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯅꯤ ꯎꯇꯣꯡ ꯃꯀꯛ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯂꯤꯛꯂꯥꯏ ꯄꯟꯊꯥꯗꯦ ꯂꯩꯔꯤꯕ ꯊꯥꯕꯜꯂꯩꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯒꯤ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯐꯥꯟ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯊꯥꯔꯒ ꯊꯨꯅ ꯎꯇꯣꯡ ꯃꯀꯛ ꯑꯗꯨꯕꯨ ꯂꯧꯊꯩ ꯐꯥꯟꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯗꯨꯅ ꯄꯟꯊꯥꯗꯦ ꯀꯥ ꯑꯗꯨꯗꯒꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯡꯒꯤ ꯄꯣꯅꯥꯗꯨ ꯆꯦꯠꯅ ꯊꯤꯡꯖꯤꯜꯂꯝ ꯆꯪꯂꯛꯏ ꯑꯗꯨꯒ ꯎꯇꯣꯡ ꯃꯀꯛ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯤ ꯂꯤꯛꯂꯥꯏ ꯄꯤꯁꯨꯝꯗꯨ ꯍꯦꯟꯅ ꯁꯨꯏ ꯃꯥꯅꯤ ꯑꯇꯣꯞꯄ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯇꯕ ꯃꯍꯤ ꯑꯃꯅꯤ ꯃꯉꯣꯟꯗ ꯑꯉꯣꯝꯃꯨꯛ ꯇꯥꯔꯩꯅ ꯁꯤꯟꯅꯔꯛꯄ ꯃꯍꯤ ꯑꯗꯨ ꯅꯠꯇꯦ ꯂꯤꯛꯂꯥꯏ ꯑꯁꯥꯎꯕꯅ ꯃꯁꯥꯗꯣ ꯍꯦꯛ ꯐꯨꯟꯒꯠꯂꯤ ꯐꯤꯌꯥꯟꯈꯣꯛꯇꯒꯤ ꯏꯅꯐꯤ ꯑꯃ ꯐꯠ ꯂꯧꯗꯨꯅ ꯌꯥꯟꯁꯤꯟꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯨꯅ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯏ
ꯃꯈꯨꯠꯇ ꯎꯇꯣꯡ ꯃꯀꯛ ꯑꯗꯨ ꯆꯣꯏꯖꯠ ꯄꯥꯏꯔꯤ꯫ ꯁꯒꯣꯜ ꯁꯪꯂꯣꯝꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯑꯉꯣꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ꯫ ꯑꯉꯣꯝ ꯃꯁꯨꯃꯥꯡꯗ ꯂꯤꯛꯂꯥꯏ ꯂꯦꯞꯂꯔꯤ꯫ ꯌꯦꯠꯂꯝꯕ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯧꯊꯣꯛꯏ꯫ ꯃꯌꯥꯝꯗꯨ ꯏꯔꯥꯡ ꯂꯥꯡꯅꯔꯝꯃꯤ꯫ ꯃꯥ ꯂꯥꯛꯂꯦ ꯈꯪꯂꯕꯗ ꯄꯨꯝꯅꯃꯛ ꯊꯣꯛꯂꯛꯇꯨꯅ ꯃꯥꯕꯨ ꯑꯣꯛꯂꯔꯤ꯫ ꯁꯅꯥꯅꯨ, ꯃꯨꯛꯇꯥꯔꯤ, ꯃꯉꯥꯂꯩ, ꯏꯄꯥꯛꯂꯩ ꯄꯨꯝꯅꯃꯛ ꯂꯩꯔꯝꯃꯤ꯫ ꯀꯩꯊꯦꯜ ꯆꯠꯈꯤ ꯍꯩꯍꯧꯕ ꯑꯅꯤꯗꯨꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯦ꯫ ꯊꯥꯕꯂꯩ, ꯇꯣꯝꯕꯤꯅꯥꯎ ꯏꯊꯛ ꯊꯀꯠꯅ ꯂꯤꯛꯂꯥꯏꯗ ꯍꯜꯂꯝꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯂꯤꯛꯂꯥꯏꯁꯨ ꯈꯥꯝꯂꯨꯗꯦ꯫ ꯃꯈꯣꯏ ꯃꯉꯥꯗꯨ ꯀꯥ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯃꯨꯛꯇꯥꯔꯤ ꯂꯤꯛꯂꯥꯏꯕꯨ ꯌꯦꯡꯗꯨꯅ "ꯀꯔꯤ ꯂꯩꯔꯦ? ꯆꯤꯡꯅꯕ ꯂꯩꯕ꯭ꯔꯥ? ꯇꯝꯃꯨ ꯇꯥꯁꯤ." ꯂꯤꯛꯂꯥꯏ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯨꯛꯇꯥꯔꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕꯗꯤ ꯊꯕꯛ ꯑꯁꯤ ꯇꯧꯃꯤꯟꯅꯕꯒꯤ ꯄꯥꯟꯗꯝ ꯀꯔꯤꯅꯣ ꯑꯉꯣꯝ ꯂꯥꯛꯄ? ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯁꯦꯡꯅ ꯏꯟꯊꯣꯛꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯊꯥꯖꯕꯤꯔꯒꯗꯤ ꯊꯕꯛ ꯑꯁꯤ ꯏꯇꯣꯝꯇ ꯈꯛꯇ ꯁꯤꯟꯅꯧ." ꯃꯨꯛꯇꯥꯔꯤ ꯄꯤꯁꯨꯝꯗ ꯁꯨꯛꯂꯞꯅ ꯂꯤꯛꯂꯥꯏꯗ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯅꯨ ꯂꯤꯛꯂꯥꯏꯒꯤ ꯋꯥꯗꯨꯗ "ꯀꯅꯥꯅ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯊꯥꯖꯗꯦ ꯍꯥꯏꯔꯒꯦ? ꯊꯥꯕꯂꯩꯅ ꯍꯥꯏꯔꯤꯔꯥ?" "ꯃꯃꯥ." ꯃꯨꯛꯇꯥꯔꯤ ꯃꯥꯒꯤ ꯏꯕꯦꯝꯃꯕꯨ ꯀꯧꯗꯨꯅ ꯃꯆꯤꯟꯗꯨ ꯈꯥꯝꯈꯤ꯫ ꯁꯅꯥꯅꯨ ꯂꯤꯛꯂꯥꯏꯗ ꯄꯤꯁꯨꯝꯗꯨ ꯁꯨꯛꯂꯗꯨꯅ ꯌꯦꯡꯂꯤ꯫ ꯏꯄꯥꯛꯂꯩ ꯂꯤꯛꯂꯥꯏꯗ ꯂꯨꯔꯥꯛꯅꯅ ꯌꯦꯡꯗꯨꯅ "ꯆꯨꯝꯃꯤ. ꯊꯕꯛ ꯑꯃ ꯇꯧꯃꯤꯟꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯤ ꯊꯃꯣꯏ ꯁꯦꯡꯅꯕ, ꯊꯥꯖꯅꯕ ꯑꯁꯤꯅꯤ. ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯅꯗꯅ ꯂꯣꯏꯅꯁꯤ ꯏꯕꯦꯝꯃ." ꯂꯤꯛꯂꯥꯏ ꯃꯤꯠꯐꯝ ꯑꯗꯨ ꯏꯄꯥꯛꯂꯩꯗ ꯍꯣꯡꯂꯛꯇꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ, "ꯀꯥꯎꯖꯗꯦ. ꯀꯔꯤꯒꯤ ꯀꯥꯎꯒꯅꯤ ꯍꯥꯏꯕꯒꯦ? ꯉꯁꯤ ꯍꯥꯏꯈꯤꯕ ꯋꯥꯍꯩꯕꯨ ꯀꯨꯝꯖꯥ ꯀꯌꯥ ꯀꯌꯥ ꯀꯥꯎꯗꯕ ꯂꯤꯛꯂꯥꯏꯅꯤ." ꯃꯉꯥꯂꯩ ꯏꯁꯣꯟ ꯁꯣꯟꯅ "ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯋꯥꯗꯨ ꯑꯇꯩꯗ ꯀꯣꯏꯊꯣꯛꯇ꯭ꯔꯕꯁꯨ ꯃꯗꯨꯈꯛ ꯍꯥꯏꯌꯨ. ꯑꯩꯈꯣꯏꯁꯨ ꯈꯪꯅꯤꯡꯉꯤ." ꯂꯤꯛꯂꯥꯏ ꯃꯨꯛꯇꯥꯔꯩꯗ ꯑꯣꯟꯁꯤꯟ ꯇꯞꯅ ꯍꯪꯂꯛꯏ, "ꯑꯩꯅ ꯊꯥꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯤꯗꯥꯛ ꯑꯃ ꯊꯥꯕꯂꯩꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯂꯥꯛꯄ? ꯑꯩꯕꯨ ꯑꯗꯨꯛ ꯊꯥꯖꯗ꯭ꯔꯒꯗꯤ ꯑꯩ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯒꯗꯕ ꯅꯠꯇꯦ. ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯑꯩ ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯊꯥꯡꯃꯤꯟꯅꯔꯤꯕ ꯈꯣꯡꯐꯝ ꯑꯁꯦ ꯑꯩ ꯍꯟꯗꯣꯛꯆꯒꯦ." ꯁꯅꯥꯅꯨ ꯃꯆꯤꯟꯗꯨ ꯀꯥꯡꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯀꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯨꯛꯇꯥꯔꯩꯅ ꯈꯥꯝꯈ꯭ꯔꯦ꯫ ꯃꯨꯛꯇꯥꯔꯤ ꯂꯤꯛꯂꯥꯏꯗ ꯌꯦꯡꯗꯨꯅ ꯃꯥꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗ ꯁꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯥꯕꯨ ꯊꯨꯅ ꯍꯥꯠꯄ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ. ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯃꯥꯕꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯍꯟꯗꯕ, ꯁꯣꯏꯅꯥꯏꯗꯨꯅ ꯂꯩꯍꯟꯕ, ꯂꯩꯅꯥ ꯆꯦꯜꯍꯟꯕ. ꯃꯣꯖꯥꯏꯕꯨꯡꯉꯣꯅ ꯃꯥꯕꯨ ꯄꯥꯝꯕꯤꯔꯛꯇꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ. ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯃꯕꯨ ꯃꯤꯉꯣꯟꯗ ꯈꯨꯠ ꯍꯦꯟꯖꯤꯟꯗꯨꯅ ꯁꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯟꯕꯒꯤꯔꯥ? ꯑꯉꯣꯝ ꯂꯥꯛꯄ, ꯃꯖꯥꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯟꯈꯤꯕ ꯅꯨꯃꯤꯠꯇ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯕꯤꯌꯨ." ꯃꯉꯥꯂꯩ ꯂꯤꯛꯂꯥꯏꯗ ꯌꯦꯡꯗꯨꯅ ꯁꯨꯛꯂꯞ ꯍꯥꯏꯔꯛꯏ, "ꯑꯩ ꯀꯥꯎꯗꯦ. ꯄꯥꯕꯨꯡꯁꯨ ꯀꯥꯎꯗꯦ. ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ. ꯊꯕꯛ ꯊꯨꯖꯤꯟꯕ ꯄꯥꯝꯕꯒꯤꯅꯤ. ꯊꯥꯕꯂꯩꯗ ꯍꯤꯗꯥꯛ ꯃꯌꯥꯛ ꯑꯀꯟꯕ ꯑꯃ ꯁꯤꯟꯅꯈꯤꯕ. ꯃꯗꯨꯕꯨ ꯅꯪꯉꯣꯟꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯗꯤ. ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯃꯈꯛꯇꯅꯤ, ꯃꯥꯕꯨ ꯊꯨꯅ ꯍꯥꯠꯈꯤꯕ ꯑꯁꯤꯅꯤ." ꯂꯤꯛꯂꯥꯏ ꯃꯉꯥꯂꯩꯗ ꯂꯨꯔꯥꯛꯅꯅ ꯌꯦꯡꯂꯛꯏ꯫ ꯃꯨꯛꯇꯥꯔꯩ ꯆꯤꯡꯅꯅ "ꯍꯥꯏꯌꯨ, ꯃꯈꯣꯏꯅ ꯆꯤꯡꯅꯕ ꯂꯩꯈ꯭ꯔꯕ꯭ꯔꯥ? ꯁꯦꯡꯅ ꯍꯥꯏꯌꯨ ꯂꯤꯛꯂꯥꯏ. ꯃꯤꯄꯥꯏꯒꯅꯨ. ꯂꯥꯂꯣꯡ ꯑꯅꯧꯕ ꯑꯃ ꯊꯨꯅ ꯌꯥꯠꯁꯤ." ꯂꯤꯛꯂꯥꯏ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯖꯥꯏꯕꯦꯝꯃꯗꯣ ꯃꯁꯥ ꯉꯝꯗꯕ ꯍꯧꯕ ꯀꯨꯏꯔꯛꯂꯦ. ꯃꯀꯣꯛ ꯆꯤꯛꯇꯨꯅꯗ ꯂꯩꯔꯦ. ꯍꯧꯖꯤꯛꯁꯨ ꯍꯧꯒꯠꯄ ꯉꯝꯍꯧꯗꯦ." ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯃꯅ ꯑꯃꯗ ꯃꯃꯤꯠꯇꯨ ꯄꯩꯁꯤꯟꯅꯗꯨꯅ ꯅꯣꯛꯁꯤꯟꯅꯩ ꯍꯔꯥꯎꯖꯗꯨꯅ꯫ ꯃꯨꯛꯇꯥꯔꯩ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯇꯝꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯄꯦꯟꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥ ꯂꯤꯛꯂꯥꯏꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯏꯌꯥꯡ ꯌꯥꯡꯅ ꯈꯟꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯤ꯫ ꯃꯀꯣꯛꯇꯨ ꯈꯖꯤꯛ ꯅꯣꯝꯗꯨꯅ ꯂꯤꯛꯂꯥꯏꯗ ꯍꯥꯏꯔꯛꯏ, "ꯍꯥꯏꯌꯨ ꯇꯥꯁꯤ." "ꯃꯔꯝ ꯑꯁꯤꯅ ꯃꯖꯥꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯆꯤꯡꯅꯔꯦ. ꯑꯩ ꯈꯪꯏ. ꯉꯁꯤ ꯐꯥꯎꯕꯗ ꯃꯖꯥꯏꯕꯨꯡꯉꯣꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯨꯛꯇ ꯌꯦꯡꯈꯤꯗ꯭ꯔꯤ. ꯃꯖꯥꯏꯕꯦꯝꯃꯒꯤ ꯁꯦꯕꯥꯗꯤ ꯑꯩꯅꯗ ꯐꯪꯕꯅꯤ. ꯂꯨꯍꯣꯡꯕ ꯃꯇꯨꯡꯗꯒꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯁꯦꯕꯥ ꯐꯪꯂꯤꯕ ꯑꯩꯉꯣꯟꯗ ꯉꯁꯤ ꯐꯥꯎꯕ ꯀꯧ ꯉꯥꯡꯗꯦ. ꯑꯩꯅ ꯆꯥꯛꯈꯨꯝ ꯆꯪꯕ ꯈꯨꯗꯤꯡ ꯏꯁꯦꯟ ꯁꯦꯟꯅꯕꯒ ꯋꯥꯈꯜꯗ ꯐꯥꯎꯖꯩ. ꯃꯤꯠꯅ ꯎꯔꯨꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯤꯗꯥꯛ ꯍꯥꯞꯂꯤꯕ ꯑꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯅ ꯂꯣꯟꯅ ꯊꯨꯞꯅ ꯃꯤꯄꯥꯏꯅ ꯍꯥꯞꯄꯤ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯂꯦ."
ꯑꯗꯨꯕꯨ ꯊꯥꯕꯂꯩꯒꯤ ꯏꯐꯣꯡ ꯐꯣꯡꯕ ꯃꯇꯧ ꯑꯗꯨꯗ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯂꯒꯗꯤ ꯂꯣꯏꯔꯦ, ꯑꯩꯈꯣꯏ ꯄꯨꯝꯕ ꯂꯣꯏꯔꯦ꯫ ꯆꯨꯝꯃꯤ, ꯊꯥꯕꯂꯩꯗꯤ ꯏꯈꯠ ꯈꯠꯅ ꯊꯕꯛ ꯇꯧꯕꯅꯤ, ꯏꯄꯪ ꯄꯪꯕꯤ ꯆꯨꯝꯗ꯭ꯔꯤꯡꯅꯤ, ꯃꯤꯅ ꯍꯥꯏꯕ ꯆꯠꯄ ꯅꯨꯄꯤꯅꯤ꯫ ꯃꯨꯛꯇꯥꯔꯩ ꯇꯞꯂꯞꯅ ꯃꯆꯥ ꯏꯕꯦꯝꯃꯗꯤ ꯈꯪꯕꯒꯤ ꯃꯃꯤ ꯇꯥꯕ꯭ꯔꯥ? ꯀꯝꯗꯧꯏ ꯂꯤꯛꯂꯥꯏ? ꯂꯤꯛꯂꯥꯏ ꯋꯥꯈꯜꯗꯨ ꯑꯃꯨꯛꯇꯪ ꯐꯥꯊꯗꯨꯅ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯛꯏ꯫ ꯃꯆꯥ ꯏꯕꯦꯝꯃꯗꯤ ꯑꯩꯇꯕꯨ ꯊꯥꯖꯕꯅꯤ, ꯑꯩꯅ ꯄꯤꯖꯕ ꯄꯨꯝꯅꯃꯛ ꯆꯤꯡꯅꯗꯅ ꯆꯥꯏ꯫ ꯁꯅꯥꯅꯨ ꯊꯨꯅ ꯀꯌꯥꯝ ꯀꯟꯅ ꯉꯝꯍꯧꯗꯕꯅꯣ ꯃꯆꯥ ꯏꯕꯦꯝꯃꯕꯣ? ꯆꯥꯛ ꯆꯥꯈꯤꯗꯦ, ꯍꯤꯞꯀꯦ ꯍꯥꯏꯗꯨꯅ ꯍꯤꯞꯍꯧꯏ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗ ꯇꯊꯛ ꯇꯊꯛ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯅꯩ꯫ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯈꯟ ꯃꯨꯛꯇꯥꯔꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯇꯨꯡ ꯇꯧꯍꯜꯂꯔꯣꯏꯁꯤ, ꯊꯥꯕꯂꯩꯕꯨ ꯀꯧꯗꯨꯅ ꯑꯩ ꯍꯤꯗꯥꯛꯇꯣ ꯅꯪꯉꯣꯟꯗ ꯁꯤꯟꯅꯈ꯭ꯔꯣ ꯍꯥꯏꯗꯅ ꯑꯩ ꯍꯥꯏꯔꯒꯦ꯫ ꯏꯄꯥꯛꯂꯩ ꯂꯤꯛꯂꯥꯏꯗ ꯂꯨꯔꯥꯛꯅꯅ ꯌꯦꯡꯗꯨꯅ ꯁꯠ ꯍꯥꯏꯔꯛꯏ꯫ ꯂꯤꯛꯂꯥꯏ, ꯍꯤꯗꯥꯛꯇꯨ ꯅꯪꯅ ꯀꯝꯗꯧꯅ ꯊꯥꯕꯂꯩꯗ ꯂꯩ ꯍꯥꯏꯕ ꯈꯪꯂꯛꯄꯅꯣ? ꯂꯤꯛꯂꯥꯏ ꯋꯥꯍꯪ ꯑꯗꯨꯗ ꯃꯥ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯥ ꯃꯁꯥꯗꯨ ꯈꯟꯊꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯥꯎꯈꯨꯝ ꯑꯃ ꯈꯟꯗꯨꯅ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯃꯉꯥꯂꯩꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯊꯥꯕꯂꯩ ꯍꯥꯏꯕꯤꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯌꯥꯝꯅ ꯊꯛꯄꯅꯤ, ꯃꯐꯝ ꯆꯥꯅ ꯊꯅꯝꯃꯣꯏ꯫ ꯌꯥꯝ ꯐꯔꯕꯅꯤ ꯂꯤꯛꯂꯥꯏꯅ ꯍꯥꯟꯅ ꯊꯦꯡꯅꯔꯤꯁꯤ, ꯃꯤ ꯑꯇꯣꯞꯄꯅ ꯊꯦꯡꯅꯗ꯭ꯔꯤꯕꯗꯣ꯫ ꯂꯤꯛꯂꯥꯏ ꯃꯁꯥꯗꯨ ꯐꯥꯊꯗꯨꯅ ꯁꯣꯔ ꯍꯣꯟꯗꯣꯛꯏ꯫ ꯂꯤꯛꯂꯥꯏ ꯀꯨꯏꯅ ꯐꯝꯂꯨꯗ꯭ꯔꯦ, ꯑꯉꯣꯝꯗ ꯈꯪꯍꯟꯅꯤꯡꯕ ꯃꯥꯒꯤ ꯋꯥꯗꯨ ꯈꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯨꯛꯇꯥꯔꯩꯁꯨ ꯊꯥꯖꯕ ꯄꯤꯔꯛꯏ꯫ ꯃꯊꯧꯗꯨ ꯆꯦꯛꯁꯤꯟꯅ ꯃꯥꯌꯣꯟꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏꯁꯨ ꯑꯉꯣꯝꯒꯤ ꯁꯪꯒꯥꯏꯗꯒꯤ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯋꯥꯈꯜꯗꯨ ꯃꯑꯣꯟ ꯃꯑꯣꯟ ꯃꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯈꯟꯗꯨꯅ ꯄꯨꯛꯅꯤꯡꯗꯨ ꯃꯤꯄꯥꯏꯖꯩ꯫ ꯑꯉꯣꯝ ꯀꯣꯂꯨꯞ ꯈꯖꯤꯛ ꯍꯦꯟꯗꯣꯔꯛꯄꯗꯅꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯅꯣꯡꯗꯝꯕꯒ ꯊꯦꯡꯅꯕꯗꯣ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯤꯛꯂꯥꯏꯗ ꯌꯦꯡꯉꯤ꯫ ꯃꯔꯥꯜ ꯂꯩꯕꯤꯒꯨꯝ ꯂꯤꯛꯂꯥꯏ ꯄꯥꯈꯠꯅ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯟꯕꯤꯔꯛꯂꯕ꯭ꯔꯥ, ꯏꯕꯨꯡꯉꯣ ꯅꯣꯡꯗꯝꯕ? ꯅꯣꯡꯗꯝꯕ ꯁꯠ ꯈꯨꯝꯂꯩ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯏꯕꯦꯝꯃ ꯌꯥꯆꯪꯕꯁꯤꯗ ꯅꯗꯣꯝ ꯆꯠꯂꯨꯔꯤꯕꯕꯣ? ꯊꯥꯕꯂꯩꯗꯣ ꯀꯩꯊꯦꯜ ꯆꯠꯀꯦ ꯍꯥꯏꯍꯧꯏ, ꯑꯗꯨꯒꯤ ꯑꯁꯣꯝꯗ ꯄꯣꯠꯆꯩ ꯉꯥꯏꯅꯍꯧꯕꯗꯨꯗ ꯑꯩ ꯃꯥꯕꯨ ꯑꯁꯨꯝ ꯌꯦꯡꯕ ꯂꯥꯛꯂꯝꯂꯤꯕꯅꯤ꯫ ꯊꯦꯡꯅꯗ꯭ꯔꯤꯕ꯭ꯔꯣ? ꯑꯍꯨꯝꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯄꯨꯟꯅ ꯀꯪꯂꯥ ꯃꯥꯏꯀꯩ ꯄꯥꯡꯂꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯂꯤꯛꯂꯥꯏꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯊꯧꯕꯅ ꯃꯥꯅ ꯌꯧꯕ ꯈꯖꯤꯛ ꯍꯥꯜꯂꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛꯀꯤ ꯋꯥ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯆꯥ ꯑꯣꯏꯅ ꯊꯛꯀꯦ ꯍꯥꯏꯕꯗꯒꯤ ꯆꯥ ꯄꯨꯔꯗꯨꯅ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛ ꯁꯦꯕꯥ ꯇꯧꯔꯝꯂꯒ ꯂꯤꯛꯂꯥꯏ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯀꯤꯖꯕ ꯄꯣꯛꯄꯅ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯁꯛ ꯎꯅꯗ꯭ꯔꯤꯉꯩ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯛꯂꯛꯄꯗ ꯂꯤꯛꯂꯥꯏ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯍꯦꯛ ꯊꯦꯡꯅꯩ꯫ ꯃꯃꯥꯏ ꯍꯥꯏꯒꯠꯄ ꯉꯝꯗ ꯃꯀꯣꯛ ꯈꯖꯤꯛ ꯅꯣꯜꯂꯝꯗꯨꯅ ꯊꯨꯅ ꯆꯠꯈꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯊꯣꯛꯈ꯭ꯔꯤꯕ ꯂꯤꯛꯂꯥꯏꯗ ꯌꯦꯡꯗꯨꯅ ꯄꯨꯛꯅꯤꯡꯗ ꯇꯅꯤꯛꯅ ꯁꯣꯟꯖꯩ꯫ ꯄꯨꯝꯅꯃꯛꯇꯒꯤ ꯅꯪꯅ ꯇꯥꯗꯅ ꯈꯜꯂꯤ ꯂꯤꯛꯂꯥꯏ, ꯏꯆꯦꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯅꯪꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯁꯦꯕꯥ ꯄꯨꯝꯕ ꯏꯆꯦꯝꯁꯤ ꯍꯔꯥꯎꯅ ꯂꯧꯒꯅꯤ꯫ ꯑꯩꯕꯨ ꯑꯗꯨꯛ ꯀꯨꯏꯅ ꯉꯥꯛꯄꯤꯗꯨꯅ ꯂꯥꯛꯂꯤꯕꯤ ꯅꯪꯅꯤ, ꯅꯐꯝꯗ ꯄꯦꯟꯗꯕ ꯑꯃ ꯐꯥꯎꯕ ꯂꯩꯍꯟꯅꯤꯡꯗꯦ꯫ ꯏꯐꯝꯗ ꯅꯪꯅ ꯄꯦꯟꯗꯕ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯈꯪꯂꯦ ꯑꯩ ꯅꯪꯕꯨꯁꯨ ꯋꯥꯔꯧꯗꯦ꯫ ꯑꯗꯨꯕꯨꯅꯤ ꯂꯤꯛꯂꯥꯏ, ꯏꯆꯦꯝꯗꯤ ꯅꯪꯕꯨ ꯄꯥꯝꯃꯨꯅ ꯅꯨꯡꯁꯤ꯫ ꯃꯃꯥꯏꯗꯨ ꯂꯩꯁꯤꯟ ꯆꯥꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯄꯥꯏꯈꯠꯂꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯀꯨꯝꯖꯥ ꯀꯌꯥꯗ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯉꯥꯛ ꯁꯦꯟꯕꯤꯔꯝꯂꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯑꯣꯏꯅ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯃꯥꯒꯤ ꯃꯈꯨꯠꯃꯛꯅ ꯁꯦꯝꯗꯨꯅ ꯏꯟꯕꯤꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯆꯥꯏ꯫ ꯃꯤꯀꯨꯞ ꯑꯅꯤ ꯆꯥꯗꯨꯗ ꯌꯦꯡꯂꯝ ꯄꯥꯏꯈꯠꯇꯨꯅ ꯆꯤꯟꯕꯥꯜ ꯃꯌꯥꯗ ꯊꯥꯡꯖꯜꯂꯤ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯄꯤꯁꯨꯝꯗꯨ ꯁꯨꯛꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯣꯛꯈ꯭ꯔꯤꯕ ꯂꯤꯛꯂꯥꯏꯒꯤ ꯃꯇꯧ ꯑꯗꯨꯒ ꯇꯥꯏꯕꯪꯈꯣꯝꯕꯤꯅ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯒ ꯁꯨꯛꯂꯤꯕ ꯄꯤꯁꯨꯝ ꯑꯗꯨ ꯍꯦꯟꯅ ꯁꯨꯛꯆꯤꯟꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯆꯥ ꯑꯗꯨ ꯐꯠ ꯃꯨꯜꯂꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯏꯈꯪ ꯈꯪꯅ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯏꯁꯨꯛ ꯁꯨꯛꯂꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯄꯨꯟꯁꯤꯁꯦ ꯀꯩꯅꯣ, ꯑꯁꯨꯛ ꯇꯦꯟꯕ ꯃꯄꯣꯛ ꯑꯁꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯟꯅꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯑꯗꯨꯒ ꯁꯤꯔꯥ ꯃꯇꯨꯡ ꯀꯅꯥꯝꯇꯅ ꯄꯤꯕ ꯆꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯪ ꯆꯥ ꯊꯛꯀꯅꯨ꯫ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯃꯗꯤ ꯍꯧꯔꯞꯅ ꯍꯩꯔꯛꯄꯅꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯏꯈꯪ ꯈꯪꯕ ꯃꯥꯟꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ꯫
ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯂꯩꯊꯣꯛꯏ꯫ ꯄꯔꯤꯡ ꯍꯦꯟꯕ ꯀꯞꯇꯨ ꯅꯥꯀꯜꯗ ꯊꯝꯈꯤꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯏ꯫ ꯅꯪꯅ ꯆꯥꯅꯤꯡꯕ ꯂꯩꯔꯒꯁꯨ ꯅꯣꯡꯗꯝꯕꯗ ꯍꯥꯏꯌꯨ, ꯑꯗꯨꯒ ꯇꯥꯏꯕꯪꯈꯣꯝꯕꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯌꯥꯅꯤꯡꯗꯗꯨꯅ ꯄꯤꯁꯨꯝ ꯏꯁꯨꯛ ꯁꯨꯛꯂꯗꯨꯅ ꯍꯥꯏꯔꯦ, ꯅꯪꯅ ꯅꯪꯒꯤ ꯑꯆꯥꯟꯕ ꯊꯥꯖꯕꯒꯨꯝ ꯑꯩꯁꯨ ꯑꯩꯒꯤ ꯑꯆꯥꯟꯕꯤꯕꯨ ꯊꯥꯖꯩ, ꯑꯗꯨꯒ ꯅꯪꯅ ꯃꯥꯕꯨ ꯑꯗꯨꯝꯅ ꯆꯤꯡꯅꯅ ꯌꯦꯡꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ, ꯃꯔꯝꯁꯨ ꯂꯩꯇꯦ, ꯌꯦꯡꯁꯨ ꯌꯦꯡꯕꯤꯒꯅꯨ꯫ ꯄꯔꯤꯡ ꯍꯦꯟꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯁꯥꯎ ꯁꯥꯎꯒꯠꯅ ꯍꯥꯏꯔꯛꯄ ꯃꯥꯟꯕ ꯋꯥꯗꯨꯗ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯇꯥꯏꯕꯪꯈꯣꯝꯕꯤꯁꯨ ꯃꯈꯥ ꯇꯥꯏ, ꯑꯩꯕꯨ ꯊꯥꯖꯕꯤꯔꯕꯗꯤ ꯑꯩꯒꯤ ꯑꯆꯥꯟꯕꯤꯁꯨ ꯊꯥꯖꯕꯤꯌꯨ, ꯃꯥꯕꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯕ ꯑꯩꯕꯨꯁꯨ ꯊꯥꯖꯕꯤꯒꯅꯨ, ꯑꯩꯒꯤ ꯏꯃꯤꯅꯤ ꯃꯥꯗꯤ, ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯈꯪꯕꯗꯒꯤꯗꯤ ꯃꯥꯅ ꯑꯩꯕꯨ ꯈꯪꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯦꯛ ꯁꯦꯡꯕꯅꯤ꯫ ꯍꯥꯟꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩ ꯑꯃꯨꯛꯇꯒ ꯅꯤꯡꯁꯤꯡꯖꯒꯦ, ꯃꯥꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕ ꯑꯩꯕꯨꯁꯨ ꯊꯥꯖꯕꯤꯒꯅꯨ ꯃꯖꯥꯏꯕꯨꯡꯉꯣꯅ꯫ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯃꯆꯤꯟ ꯀꯪꯂꯛꯏ, ꯅꯪꯗꯤ ꯃꯥꯕꯨ ꯊꯥꯖꯕ꯭ꯔꯥ ꯁꯤꯖ? ꯃꯥꯅ ꯇꯧꯕ ꯍꯤꯔꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯪ ꯊꯥꯖꯕꯒꯦ? ꯊꯥꯖꯩ, ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯥꯖꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯆꯨꯝꯂꯣꯏꯗꯕ ꯅꯠꯇꯦ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯄꯔꯤꯡ ꯍꯦꯟꯕꯗ ꯌꯦꯡꯂꯛꯏ꯫ ꯃꯖꯥꯏꯕꯨꯡꯉꯣ, ꯂꯤꯛꯂꯥꯏꯅ ꯇꯧꯔꯤꯁꯤ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯗꯨꯗꯤ ꯍꯥꯏꯔꯣꯏꯗꯕ꯭ꯔꯥ? ꯃꯀꯣꯛꯇꯨ ꯅꯣꯟꯊꯈꯤꯗꯨꯅ ꯃꯈꯥ ꯇꯥꯏ, ꯃꯖꯥꯏꯕꯨꯡꯉꯣ, ꯑꯩ ꯃꯥꯕꯨ ꯊꯥꯖꯩ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯈꯪꯉꯤ ꯄꯔꯤꯡ ꯍꯦꯟꯕ, ꯍꯥꯏꯔꯛꯏ ꯃꯥꯁꯨ ꯐꯥꯒꯤ ꯇꯥꯊꯣꯛꯂꯗꯨꯅ ꯑꯁꯦꯡꯕ ꯋꯥ ꯑꯃ, ꯑꯩ ꯈꯛꯇꯅꯤ ꯅꯪꯅ ꯊꯥꯖꯔꯝꯗꯕ, ꯃꯥꯂꯦꯝꯒꯤ ꯃꯤ ꯄꯨꯝꯕꯗꯤ ꯊꯥꯖꯩ ꯅꯪꯅ ꯇꯧꯔꯤꯕ, ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩꯗ ꯃꯈꯣꯏꯁꯦ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯉꯤ, ꯄꯔꯤꯡ ꯍꯦꯟꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯃꯈꯥ ꯇꯥꯏ, ꯋꯥꯈꯜꯅ ꯏꯟꯁꯤꯟꯗꯨꯅ ꯋꯥꯀꯠꯄ ꯅꯠꯇꯦ, ꯊꯃꯣꯏꯒꯤ ꯋꯥꯁꯨ ꯅꯠꯇꯦ, ꯆꯤꯟꯕꯥꯜꯗꯒꯤ ꯃꯗꯣꯝ ꯊꯣꯛꯈꯤꯕ ꯆꯤꯔꯣꯜ ꯋꯥꯍꯩꯅꯤ꯫ ꯋꯥꯀꯠꯇꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯋꯥꯀꯠꯄꯒꯤ ꯈꯣꯟꯊꯣꯛꯅꯤ, ꯋꯥꯔꯧꯗꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯋꯥꯔꯧꯕꯒꯤ ꯋꯥꯉꯥꯡꯅꯤ ꯉꯥꯡꯂꯤꯕ꯫ ꯅꯨꯄꯥꯗꯨꯒꯤ ꯀꯣꯛ ꯉꯥꯎꯕ ꯋꯥꯗꯨꯗ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯍꯥꯏꯔꯤ, ꯅꯪꯁꯦ ꯉꯥꯎꯕꯅꯤ, ꯃꯍꯧꯁꯥꯅ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯈꯛ ꯈꯟꯗꯨꯅ ꯅꯗꯣꯝ ꯅꯥꯏꯇꯣꯝ ꯇꯥꯖꯍꯟꯕ, ꯑꯗꯨꯒ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯕꯨꯅ ꯅꯪꯕꯨ ꯂꯣꯏꯅꯕ ꯍꯩꯇꯕ ꯇꯥꯍꯟꯕ꯫ ꯄꯔꯤꯡ ꯍꯦꯟꯕ ꯏꯁꯨ ꯁꯨꯒꯠꯂꯗꯨꯅ ꯂꯦꯞꯂꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯅꯣꯛꯅꯤꯡꯂꯛꯏ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕ ꯃꯇꯧ ꯑꯗꯨꯗ, ꯑꯗꯨꯕꯨ ꯃꯥ ꯐꯥꯊꯗꯨꯅ ꯅꯣꯛꯅꯤꯡꯕꯗꯨ ꯈꯥꯡꯖꯤꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯂꯥꯟꯒꯤ ꯋꯥ ꯈꯟꯅꯅꯕ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯤ꯫ ꯑꯉꯣꯝꯒꯤ ꯐꯝꯅꯥꯏꯕ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯇꯞꯂꯞ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯂꯥꯟ ꯑꯁꯤ ꯃꯣꯏꯔꯥꯡꯒꯤ ꯐꯤꯕꯝ ꯅꯤꯡꯊꯤꯅ ꯁꯥꯐꯗ꯭ꯔꯤ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯈꯤꯒꯅꯤ ꯇꯥꯛꯄꯤꯔꯤꯕ꯭ꯔꯥ ꯏꯅꯤꯡꯊꯧ? ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯗ꯭ꯔꯤꯉꯩ ꯈꯨꯃꯟꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯅꯤꯡꯐꯨꯡ ꯇꯥꯖꯩ꯫ ꯊꯤꯒꯠꯇꯨꯅ ꯈꯪꯂꯨꯕꯗꯤ ꯅꯠꯆꯗꯦ, ꯃꯌꯥꯝꯅ ꯃꯆꯤꯟ ꯃꯊꯪ ꯃꯊꯪ ꯀꯪꯅꯔꯛꯄꯗ ꯇꯥꯖꯕꯅꯤ꯫ ꯑꯇꯣꯞꯄ ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯇꯞꯊꯕꯗꯤ ꯁꯥꯐꯗ꯭ꯔꯤ꯫ ꯄꯥꯔꯤꯌꯥꯏꯕꯁꯨ ꯃꯌꯥꯝꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯏ, ꯃꯣꯏꯔꯥꯡ ꯂꯥꯛꯄ ꯇꯪꯁꯤꯟꯗꯨꯅ ꯂꯩꯔꯤ, ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯋꯥ ꯑꯃ ꯈꯪꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯃꯣꯏꯔꯥꯡꯒꯤ ꯐꯤꯕꯝ ꯀꯥ ꯍꯦꯟꯅ ꯁꯥꯐꯗ꯭ꯔꯤ, ꯈꯨꯟꯖꯥ ꯇꯪꯈꯥꯏ ꯍꯦꯟꯅ ꯂꯥꯛꯄꯒꯤ ꯀꯣꯂꯨꯞ ꯃꯅꯨꯡꯗ ꯂꯩꯔꯤꯕꯅꯤ, ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯄꯥꯝꯕꯁꯨꯅꯤ ꯑꯩꯅ ꯑꯃꯗꯤ ꯂꯥꯛꯄꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯄꯪꯀꯨꯏ ꯀꯨꯏꯅꯗꯤ ꯀꯔꯤꯒꯤ ꯆꯣꯟꯊꯔꯨꯒꯅꯤ ꯍꯥꯏꯒꯅꯤ? ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯟꯒꯤ ꯄꯨꯡꯖꯥꯏ ꯊꯤꯜꯂꯝꯗꯥꯏ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯨꯟꯁꯤ, ꯃꯤꯀꯨꯞꯅ ꯍꯨꯝꯁꯤꯡꯅ ꯂꯩꯁꯤ ꯂꯥꯛꯄ ꯃꯌꯥꯝ꯫ ꯃꯅꯤꯡ ꯃꯃꯥꯡ ꯍꯣꯗ꯭ꯔꯣꯡ ꯍꯣꯅ ꯈꯪꯂꯕ ꯃꯨꯛꯇꯥꯔꯩ, ꯁꯅꯥꯅꯨ, ꯑꯊꯧꯕ, ꯇꯣꯟꯗꯣꯟꯗꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯄꯦꯟꯖꯗ꯭ꯔꯦ꯫ ꯑꯇꯥꯛꯀ ꯐꯣꯡꯂꯔꯦ, ꯑꯈꯪꯕ ꯃꯈꯣꯏꯗꯗꯤ ꯂꯥꯟꯕꯨ ꯀꯔꯤꯒꯤ ꯇꯞꯊꯗꯨꯅ ꯉꯥꯏꯒꯅꯤ? ꯑꯗꯨꯕꯨ ꯃꯣꯏꯔꯥꯡꯒꯤ ꯐꯤꯕꯝꯗ ꯅꯃꯥ ꯊꯣꯡꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯟꯒꯤ ꯄꯣꯔꯝ ꯌꯥꯠꯂꯤꯕꯁꯤꯗ ꯃꯈꯣꯏꯕꯨ ꯏꯟꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯕꯗ ꯃꯔꯥꯅ ꯃꯄꯣꯠ ꯐꯥꯔꯕ ꯃꯥꯏꯊꯤꯕꯗꯨꯗꯤ ꯀꯤꯖꯕꯅꯤꯅ ꯃꯔꯤꯗꯨ ꯑꯉꯣꯝꯒꯤꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯋꯥ ꯈꯟꯅꯔꯤ꯫ ꯑꯃꯅ ꯑꯃꯕꯨ ꯐꯅ ꯈꯟꯅꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯄꯨꯟꯁꯤꯟꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯏꯋꯥ ꯋꯥꯔꯧꯅ ꯐꯝꯅꯗꯨꯅ ꯋꯥ ꯈꯟꯅꯩ꯫ ꯁꯅꯥꯅꯨꯁꯨ ꯄꯤꯁꯨꯝ ꯁꯨꯛꯂꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯄꯪꯕ ꯁꯤꯕ, ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯍꯥꯏꯖꯕꯗꯨꯅꯤ, ꯇꯞꯊꯕꯅ ꯁꯨꯡꯆꯨꯝ ꯆꯨꯝꯃꯣꯏ, ꯑꯩꯈꯣꯏꯕꯨ ꯇꯨꯃꯤꯟꯅ ꯂꯩꯍꯜꯂꯒ ꯈꯪꯍꯧꯗꯕ ꯇꯥꯍꯥꯕ ꯂꯥꯟ ꯑꯃꯗ ꯍꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯈꯨꯃꯟꯅ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯣꯏꯗꯦ꯫
ꯂꯥꯟ ꯇꯧꯅꯤꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯁꯔꯥ ꯁꯟꯗꯨꯅ ꯂꯥꯟꯕꯥꯎ ꯆꯦꯜꯍꯜꯂꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯍꯞꯇꯥ ꯑꯃ ꯄꯟꯗꯨꯅ ꯊꯝꯕꯅꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕꯗꯣ? ꯁꯅꯥꯅꯨ ꯏꯜꯂꯤꯕ ꯏꯅꯐꯤꯗꯨ ꯁꯥꯎꯅ ꯐꯖꯠ ꯀꯜꯂꯤ꯫ ꯃꯥꯕꯨ ꯑꯄꯪꯕ ꯁꯤꯔꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯈꯜꯂꯨꯕꯗ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨ ꯄꯦꯟꯗꯕꯅ ꯍꯦꯟꯒꯠꯂꯦ꯫ ꯃꯨꯛꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯞꯂꯞꯅ "ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯃꯥꯌꯣꯛꯅꯕꯗ ꯂꯦꯞꯇꯨꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯩ ꯃꯨꯛꯇꯥꯔꯤꯅꯤ, ꯑꯉꯣꯝ ꯃꯨꯛꯇꯥꯔꯤ, ꯁꯣꯟꯊꯒꯅꯨ, ꯊꯧꯅꯥ ꯂꯩꯇꯕꯤ ꯃꯥꯜꯂꯤ ꯃꯃꯥ." ꯁꯅꯥꯅꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯃꯥꯒꯤ ꯄꯦꯟꯗꯕꯗꯨ ꯐꯣꯡꯗꯣꯛꯇꯨꯅ ꯆꯥꯛꯅ ꯀꯞꯂꯛꯏ꯫ ꯑꯊꯧꯕ ꯇꯣꯟꯗꯣꯟ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯃꯨꯛꯇꯥꯔꯤ ꯁꯅꯥꯅꯨꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯏ꯫ "ꯃꯃꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ? ꯋꯥꯈꯜꯗꯨ ꯐꯥꯊꯧꯅꯤ ꯅꯪꯕꯣ." ꯇꯣꯟꯗꯣꯟꯗꯤ ꯁꯅꯥꯅꯨꯕꯨ ꯅꯨꯡꯁꯤꯗꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯥ ꯄꯤꯁꯨꯝꯗꯨ ꯁꯨꯛꯅ ꯐꯝꯗ ꯌꯥꯗꯕꯒꯨꯝ ꯐꯝꯂꯤ꯫ ꯑꯊꯧꯕꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯅꯥꯆꯪꯗ ꯇꯥꯔꯒ ꯃꯥꯒꯤꯁꯨ ꯋꯥ ꯑꯃ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ "ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯂꯥꯂꯣꯡ ꯁꯤꯜꯂꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯂꯤ꯫ ꯑꯔꯩꯕ ꯂꯥꯂꯣꯡꯁꯨ ꯑꯣꯏꯔꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯂꯥꯛꯄ, ꯂꯥꯟ ꯂꯥꯛꯂꯕꯁꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯆꯤꯡꯂꯤꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯊꯣꯛꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ." ꯃꯨꯛꯇꯥꯔꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯋꯥꯈꯜꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯁꯤꯜꯂꯤ꯫ ꯇꯞꯅ ꯑꯊꯧꯕꯗ ꯍꯥꯏꯔꯛꯏ꯫ "ꯅꯗꯣꯝ ꯅꯥꯏꯇꯣꯝꯇꯒꯤ ꯈꯟꯈꯤꯒꯅꯨ ꯂꯥꯛꯄ꯫ ꯅꯪꯉꯩ ꯅꯠꯇꯅ ꯉꯥꯛꯊꯣꯛꯃꯤꯟꯅꯒꯗꯧꯕ ꯂꯝꯕꯥ ꯂꯩꯔꯣꯏ꯫ ꯋꯥꯔꯧ ꯄꯨꯛꯂꯧ ꯊꯝꯕ ꯃꯇꯝ ꯅꯠꯇ꯭ꯔꯤꯅꯤ ꯂꯥꯛꯄ." ꯑꯊꯧꯕ ꯄꯤꯁꯨꯝ ꯁꯨꯛꯂꯞꯅ "ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯍꯦꯛ ꯀꯣꯟꯁꯤꯜꯂꯨꯕꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯈꯣꯏꯗ ꯍꯨꯞꯆꯤꯟꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯏꯅꯤꯡꯊꯧꯒꯤ ꯃꯤꯁꯨ ꯄꯤꯛ ꯆꯣꯟꯅ ꯆꯥꯏꯊꯣꯛꯂꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯑꯩꯈꯣꯏꯁꯨ ꯈꯪꯂꯝꯂꯣꯏ ꯑꯩꯈꯣꯏꯒꯤ ꯏꯇꯧ? ꯑꯃꯔꯣꯝꯗ ꯃꯣꯏꯔꯥꯡꯒ ꯈꯨꯃꯟꯒ ꯃꯈꯣꯏ ꯄꯨꯟꯅ ꯌꯥꯅꯗꯨꯅ ꯂꯩꯔꯝꯂꯤ." ꯑꯊꯧꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯋꯥꯗꯨ ꯃꯈꯥ ꯁꯝꯊꯩ꯫ "ꯂꯥꯛꯄ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯗꯣꯝ ꯏꯔꯜ ꯌꯥꯖꯗꯨꯅ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗꯤ ꯑꯩꯒꯤ ꯆꯤꯡꯂꯩꯕꯨ ꯃꯤꯅꯝꯗ ꯉꯥꯛ ꯁꯦꯜꯂꯝꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ." ꯆꯨꯝꯃꯤ ꯑꯊꯧꯕꯅ ꯍꯥꯏꯔꯤꯕꯗꯨ꯫ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯂꯥꯂꯣꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯨꯃꯟ, ꯃꯣꯏꯔꯥꯡ, ꯈꯥꯕ ꯉꯥꯟꯕꯗ ꯑꯣꯟꯁꯤꯜꯂꯕꯗꯤ ꯑꯣꯟꯁꯤꯜꯂꯨꯔꯤꯕ ꯃꯈꯣꯏꯁꯨ ꯂꯩꯕꯥꯛ ꯄꯨꯝꯕ ꯍꯨꯞꯂꯛꯀꯅꯤ ꯍꯥꯏꯕꯗꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯨꯛꯇꯥꯔꯤ ꯃꯥꯏꯊꯤꯕ ꯄꯥꯝꯗꯕ, ꯃꯥꯏꯊꯤꯔꯣꯏꯁꯨ ꯈꯟꯕ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯗꯨꯃꯗꯤ ꯑꯀꯤꯕ ꯂꯩꯇ ꯄꯥꯡꯊꯣꯛꯂꯝꯂꯒꯦ ꯈꯟꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ "ꯏꯁꯨꯃꯥꯡꯗ ꯂꯥ ꯇꯥꯈꯤ, ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅꯕ ꯁꯤꯟꯈꯤ꯫ ꯑꯩꯕꯨ ꯁꯤꯡꯅꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯁꯤꯡꯂꯤ ꯈꯟꯗꯨꯅ ꯇꯧꯔꯤꯕꯗꯣ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯣꯡꯐꯝ ꯑꯉꯣꯝ ꯃꯨꯛꯇꯥꯔꯤꯒꯤ ꯁꯪꯒꯥꯏꯗ ꯑꯣꯏꯒꯅꯤ꯫ ꯑꯩꯁꯨ ꯃꯨꯛꯇꯥꯔꯤꯅꯤ꯫ ꯃꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯕꯅꯤ꯫